Ansamgi economic blockade na mapandagi pot pusilak palepre. Tilaw amasung alugi mamal tabada miyam khangprek khangnare. Manipur laingang na internet ki athing balokthok tabagi mayokta All Naga Student Association Manipur ansamna ngaha numidang wairam pung 6 tagi hauduna Imphal Jiribam amasung Imphal Dimapur National Highway singda chathariba economic blockade asina maram oiraga atopa state tagi Manipur da pot sai pusilakpa gari sing service lepre. Manipur da thokli batang du laita da phibam amasung economic blockade asina maram oiraga state asida pot sai gi mamal angakpa phangna wangkhalaklei. Tilaw amasung alugi mamal kaya pibagi haibagi paukhum tabada miyam khangpre khangnare. Ngarang Imphal gi Thangal Bazar da leiba wholesale dukan singda changduna potsai singi mamal check tawrubada. Tilaw gi mamal asi wholesale oina thabada kilogram amada lupa hompuga manga yaure. Hairiba si local market ta yonbada de yamdrabada lupa humudradage marifu phawba piraga nei. Masida sunatana alugi mamal asi kg amada lupa 30 yaure. Hairiba mamal asi choina yonba singna de kilogram amada lupa 30 ga manga dage nifu phawba yauraga nei. Tilaw amasung alugi mamal asi khangwang wangkhalagliba sigi maruoiba maram de pot pusilak palepkhiba amasung leiwa kasigi oina tilaw gi mamal wangkhalakhiba dage nei. Alugi oina di Imphal da wholesaler singna mapandagi pusilak palepkhre. Masigi maruoiba maram de haujik kalen amasung ningtham lonarakpa sina nei. Thenglabada numit 10 ga manga ni romge manungda anauba haibade tanba kuidriba alu yauraklaga nei. Manipur da pusilaklamba alu adu de ayambana patpumba oiraga nei. Madu ariba stock nei maram aduna tanba haunaraba alu sing adu market ta laktiba fauba alu pusilak palepkhiba dage mamal khangwang bangkhalakpani haire. Atay potsai singi mamalda kahena ahongba leitragaso economic blockade asigi mingda potsai suwaina yonba dukan phamba singna launing ba mamal lauraga yonba dage micham miyamna potsai leiba ngamdabagi awaba mayoknare. Asigumba phibam asida Manipur government na karisu tawdana tumina laiselle. Chathariba economic blockade asigi matangda All Manipur Road Transport Driver and Motor Worker Union Driver Union ki General Secretary Maimo Manil Maitay na paukse asida hai blockade asina maram oiraga Imphal Jiribam National Highway ge Jiribam Santi Kunaw amasung None da pot than na yawba truck kaya marum ngahandagi hauna panduna leire. Jiribam Imphal National Highway 37 ge Santi Kunaw da pot than na yawba truck chamaga yangkhairom hena amasung None da pot than na yawba truck yangkhairom hena panduna leire. Truck sing adu ngahan Jiribam dagi sanglakhiba nei. Loina na blockade tawsinba na hankhiba dagi truck sing adu mafam sing adu da panduna leirakhiba nei. Amarom da blockade asina maram oiraga Imphal Dimapur National Highway 2 ge Mauge tagi Nagaland ge Khuzuma fawbagi ngamkhai paring da hojik truck chamaga nifumanga rom panduna leire. Adum oinamak Nagaland gi Khuzuma dage Mauga tainaba Nagaland manunggi sarukta leiriba miyamna pot puba truck sing khamjinduna leibana mafam aduge miyamda chauna khudong chadaba mayokna halle haibage wakat lakpadage police na truck humbudraga mathoide mau tadubi area da pusilaktuna miyamda khudong chadaba kaya mayokna riba do kokhanaba honare. Lambi asigi tadubi area da truck khara fairaga leiri amasung truck mapan na lairog sing amasung Senapati PSK checkpoint gi marakta leire loina na pot yawba truck khara na Mayangkhang area da safagadaba mafam yenglaga khamlaga leiri haina paw wasina makhata re. Maimo Manil na hojik Santi Kunaw da pallaga leiriba truck singi driver sing mafam aduda lambi kakpa na maram oiraga ising phangdabagi awaba mayokna re. Loina na lambi da anayek yauraga lakpa driver sing analayenggi khudong saba phangdabagi awaba mayokna ri haire. Phibam asida Manipur laingang na mafam aduda panduna leiriba truck sing adu security gi akan bangakselga loina na Imphal tamna pubirak para natraga khongjang sangsilliba singa yanaba pubirak tuna lambi da panduna leiriba pot puba truck singa do pusin birak tuna driver singna mayok nariba khudong chadaba singa si kogan binaba appeal tawrakle. Panba yabadi Manipur laingang na state asida hojik oiriba law amasung order gi phibam asina maram oiraga state pumbada mobile internet ki athingba thamliba se hangdok pinaba taksinduna lainga ki officing thonglon bagi khongjang sangsin khraba matungda Manipur lainga ka October 13 Yana cherol ama khuyek pina duna numit adudagi paraga numit mangani gi manungda internet ki athingba thamliba se hangdokpa amasung fal laukthokna leiriba college ki assistant professor samaga marfudra contract basis ta lobagi fallado November ani fawagi manungda laukthoklegani haikibane adubu October 13 ga mathoi fawbada internet ki athingba laukthokta amasung November ani fawbada assistant professor samaga marfudra lobage fal laukthokta bana
ngahan November 3 gi nungthil pung 6 tagi nagasingna namna khundaba mafamsingda ansam na economic blockade ki khongjang changsilakhiba nei